Good morning mayam ay ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯥꯏ ꯍꯔꯥꯎꯕ ꯑꯃ ꯂꯩꯕ ꯑꯗꯨꯒ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯆꯝꯅ ꯂꯣꯏꯁꯤꯟꯖꯔꯦ ꯃꯄꯥꯟꯗ ꯅꯣꯡ ꯀꯟꯅ ꯆꯨꯔꯦ ꯉꯁꯤꯁꯦ ꯃꯌꯥꯝ ꯅꯣꯡ ꯈꯨꯆꯨꯁꯤꯗꯤ ꯂꯣꯏꯔꯦ ꯁꯥꯇꯤꯟ ꯎꯞꯄ ꯆꯠꯂꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯀꯤꯅꯦꯅ ꯆꯝꯅ ꯂꯤꯛꯀꯁꯦ ꯑꯄꯥꯛꯄꯒ ꯁꯤꯖꯗ꯭ꯔꯕꯅꯤ ꯁꯤ ꯆꯝꯅ ꯁꯤꯔ ꯆꯠꯂꯒꯦ ꯅꯣꯡ ꯃꯔꯛꯁꯤꯒ ꯀꯗꯥꯏ ꯈꯦꯕꯅꯣ ꯌꯧꯗꯣꯔꯦ ꯃꯣꯏ ꯌꯨꯝꯁꯦ ꯈꯣꯡꯒꯁꯦ ꯅꯥꯏꯌꯦ ꯁꯟꯗꯜ ꯇꯣꯡꯉꯛꯇꯕꯩ ꯌꯧꯔꯛꯇ꯭ꯔꯦ ꯃꯣꯏꯁꯦ ꯗꯨꯀꯥꯟ ꯃꯤ ꯃꯌꯥꯝ ꯃꯣꯏꯒꯤ ꯃꯟꯗꯤꯔꯁꯦ ꯌꯥꯝ ꯐꯖꯔꯦ ꯗꯦꯀꯣꯔꯦꯁꯟꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯂꯥꯛꯑꯝꯃꯦ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯖꯔꯛꯄꯁꯦ ꯃꯇꯦꯛ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ ꯌꯥꯝ ꯐꯨꯜ ꯑꯣꯏꯅ ꯍꯥꯞꯄꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯉꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨ ꯃꯔꯛꯁꯤꯒ ꯁꯣꯏꯕ ꯉꯥꯛꯄ ꯃꯌꯥꯝ ꯆꯥꯎꯔꯛꯄꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯌꯥꯝ ꯀꯟꯅ ꯍꯩꯖꯕ ꯅꯠꯆꯗꯦꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯂꯥꯏ ꯍꯩꯔꯨꯛ ꯀꯩꯀꯩ ꯆꯜꯂꯦ ꯊꯥꯗꯔꯣ ꯁꯦ ꯄꯩꯁꯥ ꯊꯥꯗꯔꯣ ꯁꯣꯝꯒꯤ ꯃꯈꯨꯟ ꯊꯥꯗꯔꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯁꯣꯝꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕ ꯆꯠꯂꯤꯅꯦ ꯍꯥꯏꯔꯣꯅꯦ ꯍꯥꯏ ꯃꯌꯥꯝ ꯇꯧꯔꯣꯅꯦ ꯐꯖꯅ ꯑꯣꯟꯊꯣꯛꯑꯒ ꯍꯥꯏꯔꯛꯎꯅꯦ ꯃꯌꯥꯝ ꯌꯧꯔꯦ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯅꯤꯡꯖꯝꯕꯥꯅꯒꯔ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯑꯁꯤꯒ ꯑꯣꯏꯅ ꯆꯥꯔꯅꯤ ꯃꯌꯥꯝ ꯄꯤꯖꯔꯅꯤ ꯑꯗꯣ ꯆꯥꯛ ꯇꯥꯛꯑ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯃꯣꯏ ꯃꯌꯥꯝꯅ ꯆꯦꯜꯂꯤ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯆꯥꯊꯣꯛꯑꯅꯤ ꯑꯗꯨꯒ ꯌꯨꯝ ꯍꯜꯂꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯄꯥꯝꯕꯤꯕ ꯌꯥꯎꯔꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯕꯥꯏ